ꯕꯤꯟꯗꯥ ꯁꯈꯤꯒꯤ ꯃꯆꯥ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯤꯡꯅ ꯁꯨꯔꯖ ꯀꯧꯔꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯤꯡꯅ ꯁꯣꯅꯤꯌꯥ ꯀꯧꯔꯤ꯫ ꯏꯕꯦꯝꯃ, ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯦꯞꯂꯤꯅꯣ? ꯅꯈꯣꯡꯗꯣ ꯃꯣꯠꯂꯅꯤꯌꯦ, ꯁꯦꯟꯗꯜ ꯇꯣꯡꯁꯜꯂꯨꯆꯣ꯫ ꯍꯣꯏ ꯏꯃꯥ, ꯇꯣꯡꯒꯦ, ꯑꯗꯨꯝ ꯂꯦꯞꯂꯝꯃꯤꯅꯤ꯫ ꯍꯥꯏ, ꯅꯆꯥꯅꯨꯄꯤꯁꯦ ꯀꯥ ꯍꯦꯟꯅꯁꯨ ꯀꯦꯊꯍꯟꯒꯅꯨ꯫ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯃꯊꯟꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯍꯣꯏ ꯕꯕꯥ, ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯅꯣ ꯏꯆꯥꯅꯨꯄꯤꯁꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ꯫ ꯀꯔꯝꯕ ꯏꯃꯨꯡꯕꯨ ꯊꯣꯛꯂꯗꯧꯔꯤꯕ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯈꯪꯗꯦ꯫ ꯑꯗꯨꯅ ꯌꯨꯝꯗ ꯈꯔꯅꯤ ꯂꯩꯖꯔꯤꯉꯩꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯨ ꯍꯥꯏꯅ ꯇꯧꯔꯤꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯐꯅꯕ ꯇꯧꯖꯔꯣ, ꯑꯩꯈꯣꯏꯗꯤ ꯈꯪꯖꯗ꯭ꯔꯦꯍꯦ꯫ ꯇꯟꯖꯥꯗꯨꯗ ꯁꯣꯅꯤꯌꯥꯒꯤ ꯃꯕꯨꯡꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯀꯩꯅꯣ, ꯕꯦꯡꯒꯤꯇ ꯈꯜꯂꯤꯁꯤꯕꯨ꯫ ꯑꯩꯗꯤ ꯅꯆꯥ ꯅꯠꯇ꯭ꯔꯕꯣ? ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯣ꯫ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ꯫ ꯅꯆꯟꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯗꯣꯏꯅꯤ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯨꯅ ꯇꯧꯕꯤꯗꯣꯏꯔꯥ ꯇꯧꯕꯤꯔꯣꯏꯗꯣꯏꯔꯥ ꯈꯪꯄꯣꯠꯇꯦ꯫ ꯑꯗꯨꯅ ꯈꯔꯅꯤ ꯂꯩꯖꯔꯤꯉꯩꯁꯤꯗ ꯅꯨꯡꯉꯥꯏꯅ ꯊꯝꯂꯤꯅꯤ꯫ ꯅꯣꯡꯃ ꯁꯣꯅꯤꯌꯥ ꯀꯣꯟ ꯐꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯅꯪ ꯀꯔꯤꯒꯤ ꯀꯣꯟ ꯐꯦꯡꯂꯤꯅꯣꯅꯦ? ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯣ ꯇꯧꯅꯨ ꯍꯥꯏꯅ? ꯍꯟꯗꯣꯛꯂꯣꯁꯦ, ꯏꯃꯥ ꯐꯦꯡꯒꯦ꯫ ꯏꯃꯥ, ꯑꯩ ꯋꯥꯗꯦꯌꯦ, ꯁꯦ ꯈꯤꯇꯪꯁꯤꯕꯨ ꯑꯩ ꯑꯗꯨꯝ ꯐꯦꯡꯂꯒꯦ ꯏꯃꯥ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯇꯧꯅꯨ ꯏꯕꯦꯝꯃ, ꯏꯃꯥ ꯑꯗꯨꯝ ꯐꯦꯡꯒꯦ꯫ ꯆꯣ, ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯒꯦꯔꯥ ꯇꯤꯚꯤ ꯌꯦꯡꯒꯦꯔꯥ ꯑꯃ ꯇꯧꯖꯔꯨꯆꯣ꯫ ꯃꯊꯪ ꯅꯨꯃꯤꯠꯇ ꯁꯣꯅꯤꯌꯥ ꯀꯣꯂꯦꯖꯇ ꯆꯠꯄꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯅꯤꯌꯥ, ꯉꯁꯤꯗꯤ ꯀꯣꯏꯔꯨꯁꯤꯔꯥ? ꯀꯣꯂꯦꯖꯁꯨ ꯂꯣꯏꯔꯛꯇꯣꯔꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯒꯤꯇꯥ, ꯑꯩ ꯉꯁꯤ ꯌꯥꯔꯔꯣꯏ, ꯏꯃꯥꯅ ꯉꯟꯅ ꯍꯜꯂꯛꯎ ꯍꯥꯏꯌꯦ꯫ ꯌꯨꯝꯗ ꯊꯕꯛ ꯃꯌꯥꯝ ꯂꯩꯍꯧꯔꯤ꯫ ꯏꯃꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤꯌꯦ, ꯅꯣꯡꯃ ꯌꯦꯡꯂꯁꯤ꯫ ꯐꯔꯦ ꯑꯗꯨꯗꯤ, ꯅꯣꯡꯃ ꯄꯨꯟꯁꯤ, ꯀꯥꯎꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯣꯅꯤꯌꯥ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯆꯥꯛ ꯂꯥꯝꯃꯦ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯏꯆꯥ ꯍꯜꯂꯛꯂꯦꯗꯅ꯫ ꯂꯣꯏꯔꯦ, ꯋꯥꯔꯝꯃꯅꯤ, ꯏꯃꯥ ꯆꯥꯛ ꯊꯥꯡꯗꯣꯛꯂꯒꯦ꯫ ꯅꯐꯤ ꯅꯔꯣꯜ ꯍꯣꯡꯗꯣꯛꯂꯨꯔꯣ ꯏꯆꯥꯁꯤꯗꯤ꯫ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯀꯣꯂꯦꯖꯁꯨ ꯂꯣꯏꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯊꯥꯖꯅꯕꯒꯤ ꯉꯥꯡꯅ ꯁꯤꯡꯅꯔꯕꯅꯤ ꯃꯃꯥ꯫ ꯕꯥꯕꯥ, ꯀꯔꯤꯒꯤ ꯇꯥꯆꯧꯅ ꯑꯍꯟ ꯑꯣꯏꯔꯒ ꯇꯥꯆꯧꯅ ꯍꯥꯟꯅ ꯍꯣꯡꯗꯗꯅ ꯑꯩꯅ ꯀꯔꯤꯒꯤ ꯍꯥꯟꯅ ꯍꯣꯡꯗꯣꯏꯅꯣ? ꯊꯣꯏꯕꯤ, ꯏꯃꯥ ꯕꯕꯥꯅ ꯀꯜꯂꯤꯉꯩꯗ ꯏꯆꯥ ꯅꯤꯉꯣꯜ ꯍꯥꯟꯅ ꯊꯥꯖꯕꯤꯔꯒ ꯅꯕꯨꯡꯁꯦ ꯍꯣꯡꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯂꯃꯟ ꯌꯥꯅꯕ ꯃꯇꯨꯡ ꯏꯟꯅ ꯁꯣꯅꯤꯌꯥ ꯁꯟꯇꯣꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯔꯝꯃꯤ, ꯑꯗꯨꯒ ꯁꯣꯅꯤꯌꯥꯒꯤ ꯃꯕꯨꯡꯁꯨ ꯂꯩꯅꯥ ꯀꯧꯕ ꯅꯨꯄꯤ ꯑꯃꯒ ꯍꯣꯡꯂꯝꯃꯤ꯫ ꯑꯩ ꯍꯟꯗꯛ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯕꯦꯝꯃ, ꯅꯆꯟꯅꯨꯄꯤꯗꯣ ꯁꯤꯗ ꯂꯥꯛꯄꯗ ꯅꯤꯉꯣꯜꯅꯤ, ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯇꯧꯍꯟꯒꯅꯨꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯕꯤꯟꯗꯥ ꯁꯈꯤ ꯃꯃꯥ ꯀꯧꯕꯅꯤꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯤꯟꯗꯥ ꯁꯈꯤ ꯃꯆꯥꯅꯨꯄꯤꯒ ꯊꯦꯡꯅꯍꯧꯗꯉꯩ ꯂꯥꯏꯒꯤ ꯈꯨꯌꯥꯗ ꯆꯟꯈ꯭ꯔꯦ꯫ ꯕꯕꯥ, ꯏꯃꯥ ꯂꯩꯈꯤꯗꯕꯗꯒꯤ ꯏꯕꯦꯝꯃꯗꯣ ꯃꯄꯥꯝꯗꯒ ꯂꯥꯛꯈꯤꯗ꯭ꯔꯦ, ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯑꯗꯣ ꯅꯪ ꯈꯔ ꯂꯧꯕꯤꯔꯨꯒꯦꯔꯥ? ꯈꯔꯅꯤ ꯁꯤꯗ ꯂꯩꯖꯅꯕ ꯅꯃꯥꯅ ꯃꯥꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯔꯝꯕꯅꯤꯅꯦ꯫ ꯍꯣꯏ ꯕꯕꯥ, ꯂꯧꯔꯨꯒꯦ, ꯍꯣꯔꯦꯟꯃꯛ ꯆꯠꯇꯨꯅ ꯂꯧꯔꯨꯒꯦ꯫ ꯑꯁꯨꯝꯅ ꯁꯨꯔꯖꯅ ꯁꯣꯅꯤꯌꯥꯕꯨ ꯃꯄꯥꯝꯗ ꯈꯔꯅꯤ ꯂꯩꯅꯕ ꯍꯥꯏꯅ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯂꯤꯕꯔꯥ? ꯆꯪꯉꯣ, ꯅꯆꯟꯅꯨꯄꯤꯁꯦ ꯅꯃꯥ ꯂꯩꯈꯤꯗꯕꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯆꯥꯕ ꯊꯛꯄꯁꯨ ꯏꯪꯊꯤꯟ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ꯫ ꯏꯕꯨꯡꯉꯣꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯨ꯫ ꯍꯣꯏ ꯏꯅꯦ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯂꯥꯛꯂꯤꯁꯤꯁꯨ꯫ ꯏꯅꯦ, ꯏꯆꯟꯁꯦ ꯌꯨꯝꯗ ꯈꯔꯅꯤ ꯊꯝꯂꯨꯒꯦ꯫ ꯕꯕꯥꯅ ꯏꯆꯟꯕꯨ ꯈꯔꯅꯤ ꯊꯝꯅꯕ ꯏꯅꯦꯗ ꯍꯥꯏꯅꯔꯨꯆꯣ ꯍꯥꯏꯅ ꯂꯥꯛꯂꯤꯅꯤ꯫ ꯍꯣꯏ, ꯊꯝꯂꯨꯆꯣ ꯈꯔꯅꯤ꯫ ꯇꯥꯗ ꯍꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ, ꯏꯅꯝꯃ ꯂꯩꯈꯤꯗꯕꯗꯒꯤ ꯏꯍꯥꯡ ꯍꯥꯡꯂꯝꯃꯅꯤ꯫ ꯍꯣꯏ ꯏꯕꯥꯏ, ꯈꯔꯅꯤ ꯂꯩꯖꯁꯅꯨ,
ꯑꯩꯁꯨ ꯈꯜꯂꯝꯂꯤꯅꯤ ꯊꯤꯜꯂꯛꯁꯤꯔꯥ ꯍꯥꯏꯅ. ꯁꯣꯅꯤꯌꯥ ꯃꯕꯨꯡꯅ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ. ꯁꯣꯅꯤꯌꯥꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯃꯄꯥꯝꯗ ꯂꯥꯛꯄꯗ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ. ꯃꯃꯥ ꯂꯩꯈꯤꯗꯕꯩ ꯌꯨꯝ ꯑꯗꯣ ꯏꯍꯥꯡ ꯍꯥꯡꯅ ꯎꯔꯝꯃꯤ. ꯏꯃꯥ, ꯑꯩ ꯆꯥ ꯊꯛꯅꯤꯡꯉꯤ. ꯆꯥ ꯂꯣꯏꯗ꯭ꯔꯤꯕꯣ? ꯁꯣꯅꯤꯌꯥꯅ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯃꯥꯅ ꯆꯥ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯇꯨꯝ ꯍꯧꯕꯒ ꯀꯔꯤꯝ ꯐꯪꯗꯕꯗꯨꯗ ꯁꯣꯅꯤꯌꯥ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯈꯜ ꯇꯥꯔꯛꯏ. ꯏꯕꯦꯝꯃ, ꯃꯪꯂꯣ ꯍꯥꯔꯣ ꯆꯥ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯕꯣ? ꯅꯪ ꯉꯁꯤꯗꯤ ꯈꯔ ꯂꯣꯟꯊꯣꯛꯂꯨꯆꯣ ꯆꯥꯗꯣ. ꯏꯅꯝꯃ ꯍꯛꯆꯥꯡꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ. ꯁꯣꯅꯤꯌꯥ ꯃꯅ ꯊꯧꯗꯥꯔꯛꯄꯗꯣ ꯎꯕꯗ ꯃꯃꯥꯅ ꯂꯩꯔꯤꯉꯩꯗꯗꯤ ꯃꯥꯕꯨ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯟꯗꯅ ꯊꯝꯂꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯝꯃꯤ. ꯆꯥ ꯁꯤꯗ ꯂꯩꯔꯦ ꯏꯅꯝꯃ. ꯕꯕꯥꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ? ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯒꯅꯤꯌꯦ. ꯏꯃꯥ ꯂꯩꯈꯤꯗꯕꯗꯒꯤ ꯕꯕꯥꯅ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯦ. ꯃꯅꯝꯃꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯁꯣꯅꯤꯌꯥ ꯈꯨꯗꯛꯇ ꯆꯥꯛꯈꯨꯝꯗ ꯆꯪꯂꯝꯃꯤ. ꯕꯕꯥ, ꯑꯩ ꯇꯧꯒꯦ, ꯊꯣꯛꯂꯛꯑꯣꯁꯦ. ꯌꯥꯔꯅꯤ ꯏꯆꯥꯁꯤꯗꯤ, ꯕꯕꯥꯅ ꯂꯣꯏꯔꯕꯅꯤ. ꯏꯆꯥꯅ ꯊꯕꯛ ꯁꯨꯔꯗꯤ ꯅꯃꯥꯅ ꯃꯊꯛꯇꯒꯤ ꯑꯩꯕꯨ ꯋꯥꯔꯧꯈꯤꯅꯤꯌꯦ. ꯁꯣꯅꯤꯌꯥ ꯃꯄꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯅꯤꯡꯂꯝꯃꯤ. ꯃꯇꯥꯡꯗꯨꯗ ꯃꯅꯝꯃ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ. ꯁꯣꯅꯤꯌꯥ, ꯀꯣꯟꯁꯦ ꯈꯔ ꯐꯦꯡꯉꯝꯃꯨ. ꯏꯅꯝꯃ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯦ. ꯁꯣꯅꯤꯌꯥ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯒ ꯑꯃꯨꯛ ꯍꯦꯟꯅ ꯀꯞꯂꯝꯃꯤ. ꯑꯗꯨꯒꯤꯕꯨ ꯀꯞꯅꯤꯡꯂꯤꯗꯣ ꯀꯔꯤꯒꯤꯅꯣꯅꯦ? ꯏꯅꯝꯃ, ꯏꯃꯥꯅ ꯍꯥꯟꯅꯗꯤ ꯀꯣꯟꯒ ꯑꯃꯠꯇ ꯐꯦꯡꯍꯟꯗꯦ ꯑꯩꯉꯣꯟꯗ. ꯍꯣꯏꯅꯦ, ꯏꯃꯥꯅꯤꯅ ꯑꯗꯨꯅ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯌꯥꯅꯤꯡꯗꯣꯏꯅꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯁꯤꯗ? ꯁꯣꯅꯤꯌꯥ ꯃꯅꯝꯃꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯑꯝꯃꯤ. ꯔꯨꯝ ꯑꯗꯣ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯝꯃꯤ. ꯕꯦꯝꯃ, ꯀꯩꯗꯧꯕꯒꯤ ꯀꯞꯂꯤꯅꯣꯅꯦ? ꯅꯅꯝꯃꯅ ꯀꯔꯤ ꯍꯥꯏꯔꯒꯦꯅꯦ ꯅꯪꯉꯣꯟꯗ? ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯇꯥꯆꯧ. ꯑꯁꯨꯝꯅ ꯁꯣꯅꯤꯌꯥ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫